लिंक ताबीर खै पुनकु इमेज टीवी न तराम अक्षब लोयना ब्रदर्स कुमार न खरमजरी नसिगी मरुवे पाउदा इमा इमोइनु इरात थौनी थोरम पांथोकनख्रे अमदी इमोइनु nga kumhai फिशरीज डिपार्टमेंट न सिंदुना पांथोकरे यूनियन होम मिनिस्टर अमित शाहबु मणिपुर मियाम न तराम न ओक्तुना इकाई खुमना सि हाइना चीफ मिनिस्टर एड बिरेन हाइख्रे ADC म्युनिसिपल काउंसिल अमदी नगर पंचायत यावना लोकल बॉडी सिंगी इलेक्शन पांथोकतबगी मरम लेंगाकना मियामदा पीगदबनी हाइना कांग्रेस पार्टी ना डिमांड तोरली लोइनना हाइरोक यूनाइटेड EKDA टेंथाबु अमदी तातोन FC ना रियल बु माइथीबा पीख्रे मपुंग ओय पाउ लोगिरसी ngasi wakching gi tarani thoni pan ba namit sida ima imoinu irat thoni gi thorom lamdam asida paksana pakthoknari namit asi maitei imung singi yumthong khuding da ima imoinu gi mafam da haira manamasing atek ano nga angouwa maira katchaduna imung manung nungai yai phaba awat apa leitaba pibinanaba thoni jari khwaramban nupi kaithal number 2 imoinu ima kaithal da imoinu ima gi irat thoni thorom kaithal asigi potpham phambi ima singna pangthokre इरात थौनी थोरम असिदा अमाइबना लाइसन टिनसन थोरम पांथोक लबा मतुंगदा कैथेल अनि लेमरेल सिदबी इमा कैथेल अमदी फवैबी इमा कैथेल गी पोटफम फंबी इमा सिंगना अथेल पोट खुदोल तंबगा लोइनना इमा गी मफमदा थौनी जखी जिरी कसर अपुनबा सनामही लाइनिंग लुपना सिंदुना सही खुदिंगी पांथोकतुन लाकपा वाक्सिंगी ट्राइन थोनी पानबा पांथोकपा इमोइनु इरात थौरम पोलार बोन कसर दलेबा नोंथोंबम सुमंतगी संगाइदा इमोइनु इरात थोरम पांथोखरे इरात थोरम असिदा लुप असिगी मरु ओइबा मियोसिंग अमदी अतै मियोय क्यासु सरुक याखि इरात थोरम असिग मरी लेनना डॉक्टर सपम मेरिनाना युम्बालोंदा इमा इमोइनु हाइबा वफोंग अमसु पाथोखि मोरे मितै लाई थौगलुपना सिंदुना इबेंधौ इमोइनु इरात थौनी गी थोरम इमा पांथोइबि संगलेंदा पांथोखरे अयुकी मतमदा यकाइरोल अनम अथौ कोकपा इबेंधौ गी मिंखै मिंगलेन सक्सेस सोनजबा अमदी ngamjaba hailei katjaba इबेंधौ गी मफमदा सरेन कटपा न सिंगबा लाई गी थोरम पांथोखि लोइनना नुमिदांग गी मतमदना इबेंधौ गा युमथोंग खुदिंग कोइना चतुना हिकु याइकुबीबा अमदी तरासेंग जेनबा वातपादा लनकुबीबगी थोरमसु पांथोक कनी इरात थौनी थोरम असिदा बोर्डर टाउन मोरेद लेरिबा मितै लेकाई मंगागी मियामना सरुक यारी मैतै सरेंग जोनबा nga किलोग्राम लिसिंग यांखैरोम मियामदा फंगहंदुना अहानबा इमोइनु nga कुमहै ngasi इम्फाल ईस्ट डिस्ट्रिक्ट की हप्ता कांगजेबुंगदा पांथोखरे डिपार्टमेंट ऑफ फिशरीज न सिंदुना पांथोकपा nga gi कुमहै हौदोपगी थोरम अदुदा फिशरीज मिनिस्टर आइस डिंगो मयांग इम्फाल ईस्ट की MLA सु ओइबा मनिको की चेयरमैन MLA के रविंद्रो अमदी फिशरीज डायरेक्टर आइस बालकृष्ण न सिंगबा मरु इबा मियोय कया न सरुक याखि थोरम अदुगा मरी लेनना मिनिस्टर दिंगोना फोंदोखिबदा मणिपुरदा ngaगी पोथोक हेनगत हन्नबा लेंगाकना अखन्नबा मित्यंग संगली मसिगी मही ओइना हौखिबा सही खरा असिदा लेंगाकना थमलंबा ngaगी चांगदगी हेना पुथोकपा ngamba हौरे अदुबु लेंगाक अमदी nga योकपा ngami सिंगना ngaगी पोथोक पुथोकपा असि हेनगतनबा फना कन्न होटनरबसु मियाम की सपोर्ट याउदना दी मपुंग फाना माइ पाक ngamloi maru oina battery sinaduna nga phaba nga marum kokpa matamda nga phadokpa til hidak amadi chemical sing sinaduna nga phabagi thong sing asi miyamna leptragadi nga gi puthok hengat hanba ngamloi maram asina lamdam asigi miyamna lengak amadi ngami singna paikhatliba nga gi pothok hengat hanbagi thabak sing asida mateng pangbiu haiki amromda ngasi ngagi kumhai adugi matangda mahakna makha taraduna ngasi ahanba oina pangthokliba
ngagi kumhai asida department ki maikaidagi stall marfudra saduna thamli masida nga khaktana tana ngasi laida katpada changadaba tongan ba mana masing gi potlam singsu phanghalli haiki. This is a turning point for our fisheries department, since we are observing only one festival in a year, that is on Ningol Chakokba. But this time we are focusing on the fish farmers, and we are just observing for the second time in this Imoinu festival, on this eve of Imoinu festival. All the fish prices are already discussed with our fish farmers association and with our fisheries department. Manipur ki Yelhomi Singbu Kannanaba ILP bu Parliament ta puthoktunna ILP bill pass tohon bikhiba ekhoi gi lusingba Union Home Minister Amit Shahana lakpada Manipur gi miyam na taramna oktuna ikai khumnasi haina Chief Minister N Birena Phongdokre wafam asi tha asigi tang tarukta Bharat ki Union Home Minister Amit Shahana Manipur da laktuna sangarang gadaba nauna saba Chuchanpur da leiba Medical College amadi Moirang Konjengbom lekai da leiba North East India gi khwaidagi wangba India ki tricolor flag paihangadoriba INA Advanced Headquarter gi phibam amadi numit aduda Moirang Sengai Lampakta Union Home Minister yauna pangthokadaba public meeting gi mafam sing Chief Minister N Biren ngasi hakthengna laktuna yengchin khibada mahakna pawmi singda phongdok khibani yengchin kongchat aduga mari leinana Chief Minister N Biren makha tana phongdok khibada matam kya gi mamangdagi hona Manipur leingakna Union Home Minister bu Manipur da lakpiduna state asigi tongan ba mafam kaya da leingak asina paikhatliba thabak thorum kaya sangananaba amadi jatra hunba yauna thorum kaya pangthok pinanaba haijaba da handak matam phangbadagi January gi tang 3 asida Union Home Minister lakani haibagi thajaba pirakle hainasu phongdok lamkhi ngasigi yengchen kongchat aduda Yas Minister Govindas Konthokjam Education Minister TH Basanta Kumar Health Minister Dr Sapam Ranjan PhD Minister L Susildro MLA Morang Thongam Santi MLA Thanga T Robindro amadi Manipur lengaki makok thongba official kyasu saruk yaki sidaida leibiriba praja punamanga yam harauta yamna opina bama boy request of jariman bi makaramba leader no koina wokul saib kana for indigenous population bu kanna bu dam ka dum Bharat ke parliament inner line permit akoina phangaro idra haina mangdam le ram badum ko do bill puthok pir ka pass ro ka pir kiba aduga Andaman Nicobar da satla khanda adu Maharaj Kulasandra madi Martyrs Kulum doi abda Kalapani de label gi phundu da Mount Harriet ba British ki maming le ram bu one thoga Mount Manipur property no one thoga Manipur bu ijat pi ba du ma leader ni lai se adna koi Manipur praja le la kuntra magi mafam da ma bu la koi harau ta yam ba reception do bagum thoi to view haidnai ma am request Lining Thau Sanamahi Temple Board ki isai loishang na sinduna numit humni chatlakpa imoinu imagi paujel puga khongchat ngasi haying khongbal da leiba Lining Thau Sanamahi Temple da loishinkhri Sanamahi Temple Board ki isai loishangi thomi yangkhai na tha asigi amadagi chatkhiba khongchat aduna Manipur gi tongan mapam 15 rom da koina chatuna miyam da imoinu imagi paujel chandokhibani ngasi aroiba oina tim asina Bishnupur district ki Saiton Torbung amasung Phoksakhai chatluba matung haying khongbal da leiba Sanamahi laishang da laktuna thoni amag loinana khongchat adu loishin khibani ngasigi thorom loishinbagi thorom aduda Lining Thau Sanamahi Temple Board ki Vice President Vidyapati Senjam Member Secretary Maisnam Sibadatta Luang amadi Sangit Natak Academy Awardee Saurakpam Hemanta Yauna Board ki maruoiba sing saruk yaki Manipur High Court ki kuthang da hoki sahi gi November thagi aroiba chegol pawgi manungda pangthokani haina thajaba pirakhiba Manipur gi ADC Manifest Council amadi Nagar Panchayat sing yauna atei local bodies sing election ngasi fawba pangthoktana leiba asigi chapchaba maram lengak asina miyamda pigidabni haina Congress Party na demand torli hiram asiga mari leina ngasi Congress Bhavan da pangthokpa Homisinga unaba amada Congress MLA o Surja Kumar na Malemgi oina democracy chatpa khwaidagi chawba leibak amani haina launariba India asi ngasi BJP gi
लेंगाक लाकपदगी डेमोक्रेसी की मसक नोम नोमगी थियले मरु ओइना इंडिया असि 3 टायर सिस्टम की लेंगाक लेबा लेबाक अमनी हायगसु मणिपुर की ओइनादि लोकल बॉडी सिंगी मतम लोइसिल खिबा सही अनिरोम सुबा यावरबा फावबा ngasi फावबा इलेक्शन पांथोक्तना लेरी हिरम असिगी मटांगदा कांग्रेस पार्टीना मणिपुर हाई कोर्ट ता पीएल अमा थाबदा लेंगाक की माइकैदगी ममांग सही नवंबर थागी अरोइबा चयोल फावबदा सोइदना इलेक्शन पांथोकनी हाइना थाजब पिरक्खिबनी अदुबु लेंगाकना वफम अदुबु थबक ओइना ओंथोकपगी महत्ता दिसंबर 19 दा अर्बन लोकल बॉडी सिंगे एडमिनिस्ट्रेटर ओइना हाबलक्खिबनी लेंगाकी असिगुंबा थवोंग असि इंडिया की डेमोक्रेसी की फजरब मसक असिबु थियले मरम असिना लेंगाक असिना करी मरम की दमक हाइबा लोकल बॉडी सिंगे इलेक्शन असि पांथोक्त्रिबनो हाइबा अदु लेबाक मियाम खंगना खंगन बिउ करीगुंबा कांग्रेस पार्टी ना तालिब डिमांड असी थबक ओइना अंथोरक्तब तारबदी सेंटर की लुसिंग सिंग द फावबा वकत ननब थौरांग तौरी हाइखि मदुदी मसी इलेक्शन तौद्रिबसी करीगिनो करी मरमगिनो हाइबसे मणिपुर प्रजा मयामना लोइनमकना खंगनिंगबा कैनोनी अदुना यामना मसीदा अखोई प्रजा मयाम सिंगदा अखोई मसी खंगहनबीबा फगनी हाइदना मसी मतंग ngasi press ki channel sing mayam da kuthang da masi akoi manipur pradesh congress committee na thamjabani हौखिबा सही कयादगी पांथोक्तुना लाकपा अमदी जिरिबाम कसार अमदी तोंगान तोंगानबा मैतैना खुंदाबा मफम सिंगदगी चही खुदिंगी लेप्तना मियामना लाई खुरुम नरिबा मफम असि निंगसिंगबा थोक्त्रबा मतमदगी पुवारिगसु सागोनदुना लाकलबा उमंग लाइगी खुबम ख्वाइलाकपा इरेल खुबम अमदी मियामना नरांदोर हाइनसु खंगनबा उमंगलाई खुबम असिदा मियामना लाक्तुना लाई खुरुमनरी ngasi बीजेपी मणिपुर प्रदेश की प्रेसिडेंट ए सरदा देवी अमरी मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड के चेयरपर्सन केसर कुमार सिंहना ख्वाइराकपा इरेल उमंगलाई खुबमदा ngamjaba haikat laikat tamjaduna thoni jakhi Manipur State Sumang Lila Council na lepalaitana Sumang Lila bu chawkhat na ba hotna bada achawba thodang loriba sing da piba tongan ba award sing lanthokpa yauna hayeng January 3 gi nongthil pung ani da tarapan suba Sumang Lila ningtham kumai losilagani festival asigi ngasi pangthokpa poso toki thoromda Sumang Lila Council lifetime secretary Sagrakpam Hemantana award phanggadaba sing lauthok aduna haikibada hojik phawbada Sumang Lila bu chawkhatnanaba amadi hinghananaba hotnabada achawba thodang lauramba matam amagi maming lairaba lilaroi singi mingda imung manunggi miyoi singna katpirakpani hiyang lukoi da Pidonu Award Warepanaba Padam Srida Ima Santi Ningsing Award L Vidyananda da Gulam Chad Idol Award Sagol Sem Sanamaitei da Popular Award K Devan Sharma da Moirang Ningtho Award Jitan Kumar Naurem da Gozen Award Lai Ibotombi da Bori Award O Prafullo Chandra da Madhumangol Sharma Award PS Gunachandra Sharma da Nongthombam Birendra Kumar Award L Gokul Singh da B Gokul Chandra Sharma Award Hawaibam Budhi da Babu Yaimabi Award Piduna Ikai Kumnanaba Ulagani Sumang Lila bu Nungsibiba Pambiba Singh Amadi Awardee Singhi Imung Manung Singh na matam sana lakpiduna Saruk Yananaba Apil Tarukli Miyam na tipaimu haina khangnaba Rongle Baishou da Horakpam Oi haina Thazanaba Purukun Taruki Cultural Festival Rongle Baishou Unau Sopui Cultural Festival Sahi Kumapangi Matungda January 12 Haurga Numit Humni Supna Rongle Baishou da Pangthoklagani haina Rongle Baishou Unau Sopui Cultural Festival Chairman Dr. L. Phimate na Paumi Singh da Phongdokre Langol da leiba mahaki yumda Paumi Singh unabada Dr. L. Phimate na makha tarduna Ferzol District ki Manungsan na Manipur amadi Mizoram ga tainabada Lairiba Rongle Baishou dagi Horakkibani haiba Thajaba Phurup Singh Manipur Assam Mizoram Tripurana Singba North East State Singh da Suina Taba Mathang Thengnare Mafam Asidagi Hokkibani haina Thajaba Lairiba Phurup Singh Asi Lol Isai Jagoi Yelho Masana Singba da Manaba Kaya Yauri Barak Tural amadi Mizoram dagi Horakpa Tuibai Turel ga Unapam Oiriba Mafam aduda pangthok kadaba thoram adu
अहुब नुमित्त मणिपुर की गवर्नर ला गणेशन हौदोकनी अनीसुब नुमित्त मिजोरम के मिनिस्टर ऑफ स्टेट रॉबर्ट रोमाजुया रोइते सरुक यागनी हुमनी चंबन नुमित्त मणिपुर की एमपी डॉक्टर लोरहोप होजे अमदी मिजोरम की सिंगलुंग हिल्स के काउंसिल की चीफ एग्जीक्यूटिव मेंबर लालथाम मुआना सरुक याब लाकनी फेस्टिवल असिदा आइमोल अनाल बाइटे सोरई चिरू सोठे मार खरम कोयरेंग कोम लमकांग पुरुम रांगलोंग चिंबा पुरुप कुंतरुक की कल्चरल ट्रुप सिंह सरुक यागनी मरम सिना असिगुंबा पुरुप कांगलुप सिंह की मरक्त हेना नुंगसी चानाबा अमा पुरकपा ngamnanabagi pandam da pangthokkadoriba festival asida miyamna saruk yabiu haiki. Academicians and policymakers also will be given the opportunity to study, research, to develop a sustainable means to preserve, protect, and promote the cultural heritage of this Unao Sokulis. Anirak suba angom porom sing ningsing palat thoram Manipur State Film Development Society ki holda pangthokre Manipur da Christian lining lambi loksin ba ahan bamyo weramba phayeng dagi angom porom sing gi chama kontre subam pok kumon palan thoram adu Mitei Christian Church Council Manipur na sindna pangthokpani thoram adu da Paukam Hauki former President KSO Reverend L. Simon President All Manipur Christian Organization Mutum Ranjit President Meitei Christian Church Council Manipur Social Scientist Dhanbir Laishram Khuraijam Athoba IPSA Vice President Srup Yaki Thorum aduga mari leina Meitei Christian Church Council Manipur gi President Mutum Ranjit na Paumi Singda haikibada Manipur da sing amadi tamda tangdu leitaba lamdam ama oihannaba angom porom singna honarami masi ekhoina su kaufam thokte isorgi achumba tambiramba mahakna pamjaramba thabak sing asi ekhoina su tausi haiki ngasi Jiribam district ta leiba Desam gi Konmathoi Subampok Kumon gi thoram ama Jiribam gi Bahuprada leiba Desam Jiribam district council office Desam Jiribam district ki president L Bilax Maiteina Maira Sukhatuna amadi Phiral Singkhatuna thoram hauthokre pangthokkiba thoram aduda Naurem Nibarani Waset ki president Y Ragini Devi Waset ki general secretary Laisam Bilax Maitei Desam Jiribam district ki president ke Bablu advisor amadi L Romeo ex president na Dice the president member oina saruk yaki thoronga mari lainana Desam ki president o L Bilax Maitei na haikibada mahakna president ki thau purakpa chahi ani manung sida district hospital asida memorandum ama DC da thajai adubu aikhoina thajakhiba memorandum adubu thousabide kunma thorak subam pok kumon thorom asina laklakba matam asida blood bank ta Desamna blood donation towning labasu madugi khudong saba phangdabase aikhoigi laibak yam thibani haina phongdokhi National Anthem West Bengal Chief Minister Mamta Banerjee na ikai khumnabu utkide haibagi case amagi matangda Mamta Banerjee gi ukil na haikibada thawam adu criminal case oina lawwa yaroi official nataba thoram amada National Anthem adu sakhibani madu political visit amagi manungdani local magistrate amana kaurakhiba samon amagi mayokta Mamta Banerjee na tharakhiba review petition ama special court amana hearing chathaki Lisingani kumathogi December da Mamta Banerjee na Mumbai da lakiba matamda thaudo adu thokibani National Anthem saklingai matamda Banerjee na lekhat khide madu National Anthem bu ikai khumnadabani haina Mumbai BJP functionary Vivekanand Gupta na magistrate court amada complaint ama file tauki bani Prevention of Insults to National Honor Act ki makhada thabak lakhat nanaba Vivekanand Gupta na demand tauki public servant amada adugumba case ama panpham thokte haina Trinamool Congress leader na review petition ama thakibani state government gi represent tawduna additional public prosecution Sumesh Panjawani na haikibada Mamta Banerjee gi Mumbai kongchat adu official kongchat nate political agenda oina chatpani na sanction tawbagi mathau tade special judge RN Rokare na haikibada
review tawbinaba order adu Mamta Banerjee na haijarakpadagi January 12 da pass tawragani. International Monetary Fund IMF Managing Director Kristen Lina Georgivan haikibada 2023 asida global gi sel thungi phom hena sokilagani achauba economists ahum United States, Europe amasung China gi economy matam amatada sothrakli Ukraine gi lan amasung inflation wangkhalakpana maram oiduna IMF na October da 2023 da oiragadaba global economic growth out tawki US Federal Reserve kumba central banks na high interest rate engineer tawki China na su zero COVID policy chathaduna economy da mathong maram khanganda ba thong ama ohen ki hari sanabagi pau All Irengban Football Association Ifana Sinduna Irengban High School ground chathariba 6-9 aside State Open Football Tournament 2022-23 gi ngasi sanakiba match anigi ahanba ground da Hairok United na TKDA 10,000 panjal amasoino da thoikre Hairok United bu mai paan kiba panjal adu jersey number 15 Rosanna match ki minute 13 chatpada chanki ngasigi ani suba ground gi match na Taton FC Irengban na Real Langathel bu panjal ahum amad mai thiba piki Taton FC Irengban gi panjal singdu jersey number 14 Bhagiratna match ki minute ani jersey number 30 Sanatombana match ki minute 35 amadi jersey number 3 Subasna minute kunithoi chatpada chankibani aduga Real Langathel gi panjal duna jersey number 10 Lanchen bana minute kunithoi chatpada chankibani aroibada maropa amuhanna Ima imoinu irat thoni thoram pangthoknakre amadi imoinu nga kumhai Fisheries Department sinduna pangthokre Union Home Minister Amit Shahabu Manipur miyamna taramna oktuna ikai khumna si haina Chief Minister Ed Biren haikre ADC Municipal Council amadi Nagar Panchayat yauna local body singi election pangthoktabagi maram lengak na miyamda pigidabani haina Congress Party na demand torli Loinana Hairok United TKDA 10,000 amadi Taton FC na Real bu maithiba pikre Ngasigidamakta di paudam pijama mata solution jari biyang tabir khwai puno pu amuka hanna khurumjari